Agasmani Imphal Nolini Devi na pau pajari ahanbada maruiba pau Manipuri Jilla Taruki Police Station Taramanga na konba mafamdagi Armed Forces Special Powers Act lauthokle National Highway Kuntha Mapanda Changsi Lamba Sapogi total shutdown matam kharagi oina handokre amishung Pradhan Mantri na ngasi ayu pung 12 da parikcha pi charcha thauramda board ki parikha thagadaba mahiroi sing oja sing amadi mahiroi sing ki ahlaman singa wari sanagani Manipuri Jilla Taruki Manung Chana Leiba Police Station Taramanga na konba mafamsingdagi Armed Forces Special Powers Act lauthokle Mukhyamantri gi Secretariat ta ngarang pangthokiba pawgi mifam amada wafam asi lauthokladuna Sri Viren hai awang nungpok damdamda santi raksa gi phibam phagalakpadagi Manipur Assam amajung Nagaland dagi Armed Forces Special Powers Act apaspa gi makhada thamlamba Disab area gi sang hanta hale Mahang hai Disab area asi ngasi dagi hauraga tha taruk oina lauthokibani Nauna apaspa lauthokhiba mafamsing adudi Sekmai Lamsang Patchoi Lamlai Idilpung Thawal Bisnupur Kakjing amashung Jiribam Police Station na konba mafamsing ne Imphal Municipality area dagi di ekasi hanana lauthokrabani Atai mafamsing dagasu apaspa asi lauthokna bahunagani haina Sri Viren haike Pradhan Mantri Narendra Modi na yamna kanna honarakpadagi sanglaba sahi kayagi tungda khongtang asi laukulakpani Sri Modi na awang nungpok damdambu santi leiba amadi sakhotba lamdam ama ohenabagidamag matam kayagi mamangdagi singtaningai oiraba thabak kaya paikhatuna lakli Griha Mantri Amit Shah nasu awang nungpok damdam ki rajyasingda changnaina wari sanaduna lamdam asomda leiriba lalubagi samasya sing hantahanaba leptana honarakli Masigi mahina haukiba sahi khara asida tongan ba lalhulub singi puna kadar lising tarelom sarkar da khulai thadok tuna changjarakhi hariba lalhulub sing aduga santigi oiba wari sananabagi damak yanache singsu sahi taunakhi Manipurda Disab area gi sang hanta halakpagi damak Mukhyamantri Nongthombam Birena Pradhan Mantri Narendra Modi amasung Griha Mantri Amit Shah bu thagatpa phungdokre Kendra ki mapal thoram Rajya Mantri Dr. Rajkumar Ranjan na khongtang asibu taram okladuna hai awang nungpok damdam gi miyam gi matam sangnaba kholau tabiduna khongtang asi lokulakpani masina awang nungpok damdam bu hena chakhathanbada chauna mating oirakani Certain Angami Public Organization Sapona National Highway Kuntha Mapanda Changsilamba total shutdown gi khongjang matam kharagi oina handokre Zuko tampakta thamliba Manipurgi security forcing amadi permanent structure sing lauthokna batabi tawratuna sapona thajgi kunmathoidagi Imphal Dimapur lambigi Nagaland gi sarukta bannasi kokhibani Aikogi pangmin hai Tenimi People's Organization amasung Angami Public Organization na bangi khongjang handokna ba appeal tawrakpadagi sapona makoigi khongjang handokhibani Congress na lebak sinba thungbada petrol diesel LPG yauna pochagi mamal hengalapagi mayokda zatharakpa khungjangda charuk yaratuna raija sida sungarang Manipur Pradesh Congress Committee na sinduna Imphal gi Congress Bhavanda wakan mifam sathakre wakan mifam aduda CLP leader Oibobi amasung MPCC gi president K Meghachandra yauna Congress luchingba amasung karmi singna charuk yakhi Wakan mifam adugi matangda Sri Meghachandra nahai Kendra gi BJP sarkar na thau LPG amadi tangai phadawa polam kayagi mamal hengalakliba asina misam mayam gi punsida kamthengna awaba pire Mikhal hek loikibaga asigumba khongthang kaya lokholakpa asi yamna lebak macha tadaba thawongni CLP leader Okram Ibobi nahai BJP lenga ki ka henba thawong sing asida tumina asum leisilabadi Manipurda leiriba laiba miyoi sing loinamak siba tare haiba wakalondagi khongjang asi sangsinbani Pochai mamal ka hena wangkhalakliba sing asi khudakta handokadabani hainasu Sri Ibobina dabi tawri Manipurda haukiba pung kunmadida miyoi amakhaktamak nauna COVID-19 positive oiba thengnabaga loinana haujik rajya asida COVID ki active case ki masing kuntra mari oiri Ngarang leina asina naba miyoi amata sikibagi paulaite hariba matam asida leina asina naba miyoi manga naba phagalappaga loinana naba phagalapagi sangchada madputara nipan 10 mari ahum oire Namit manga ni sathagadaba ahan ba ikhoigi Imphal International Film Festival hayengdagi hauragani
Manipur State Film Development Society amasung Manipur State Film and Television Institute na Information amasung Broadcasting Mantralay ki Directorate of Film Festivals ki sentang galoina na sinba festival asida feature film taramathoy non-feature film nipan amasung short film ama utkani. Tabiriba pawasi Akasbani Imphal dakini. प्रधानमंत्री नरेंद्र मोदी ने ngasi ayuk pung 12 da pariksha pe charcha gi manga suba edition da New Delhi gi Talkatora Stadium dagi malim gi tongan ba mafam sing amadi leibak asigi mahiroi sing oja sing amadi mahiroi sing gi ahlaman sing ga wari sanagani Tharumasi प्रधानमंत्री ना बोर्ड की परीक्षा थागदौरी महिरोई सिंगना नुंगनांग पुनिंग लेता अमदी अदई खुदोंग सादब कया मायोकनबगी मतंगदा हंगलकपा वहांग सिंगी पाखुम पीगनी मसीदा वहांग हंगदब महिरोई सिंग ओजा अमदी महिरोई सिंग के हल्लमन सिंग ऑनलाइन दा पांगथोखिबा क्रिएटिव राइटिंग कंपटीशन दा युमफम ओइरगा खनगतखरे थरुमसी की दमक महिरोई ओजा अमदी हल्लमन लाख 15 हेनबना रजिस्टर तौरखी ममांगी थौरम असिगी मरी सुबह एडिशन दी कोविड-19 लाइचटना मरम ओइदुना एप्रिल थादा ऑनलाइन दा पांगथोखिबनी थौरम असि दूरदर्शन अमसुंग ऑल इंडिया रेडियो की चैनल सिंगदा लाइव ओइना संदोकनी मसिगी मथकदा पीएमओ शिक्षा मंत्रालय अमसुंग माइगोव न सिंगबा वेबसाइट सिंगदा लाइव स्ट्रीमिंग तौगनी शिक्षा मंत्रालय की यूट्यूब चैनल अमसुंग फेसबुक दसु लाइव ओइना संदोकनी ngasi phongba pause singi maroiba pau singi damak hauze Wahengbam Washington leide Washington Thagachari Nolini Manipur ki jila tarukta gi apas palok thokpa sapo gi national highway ban handokhiba pochai tangkhalakpa gi mayokta congress na dharna chathekhiba ne singbagi pauna ngasi phongba pause singi maroiba pau oiri naharul gi thokdangda Manipur ki district taruki police station tara manga gi area dagi apas palok thokre haina chauna color headline piraduna Walhoriba area singsu lokthok na bataknari CMHT gi senpham lupa lak manga de hengatle haiba mukhyamantri N Biren gi wafam sauna headline amakak piri Sangai Express ki Manipuri amasung English edition animakta su district tarukta gi apaspa lokthokre haina ahanba headline da sauna phongli apaspa lokthokpa gi pawga loinana sana leipakta Manipur ki tongan mafam kharadagi disturb area status lokthokibasi law and order phagalle takpani Pongna phamda Prime Minister na awanungpo state singbulum na laujai haibidu takle haiba mukhyamantri gi tongan ro wafam singachi sauna headline tawduna phongli huyalan pawda sahi nifumathoi gi matungda Manipur gi police station mapal gi area dagi disturb area status luthokre haina color headline piri People's Chronicle da Nagaland Assam amasung Manipur da apaspacha naba mafam hantahankre haiba kendragi Griha Mantri Amit Shah gi wapam chauna headline piri Isel Express Irei Park amasung Manipur Mail da su pawasi headline tawduna phongnari Manipur gi mafam kharadagi makha tana disturb area lokthokibagi pawasi Tamenglong da phongba Ganphu Mail Tamenglong Times Sam Sursanpur da phongba Maswana Thar Nishin Twil 2 amadi Manipur Express ki su headline paw oiri Southern Angami Public Organization Shapona National Highway da kauramba matam kaktababan handokhibagi pawsu pawsi ayambada maruiba paw oina phongli Laibak sinba thungbada pochai mamal hengalapagi mayoka changsinba Congress ki khongjang ngarang Imphal gi Congress baban da sucha thakibagi paw Sangai Express Manipuri edition huyelan paw amadi irei paki headline paw oiri Covid ki pawda Sangai Express English edition da Sursanpur da Covid leitre People's Chronicle da COVID-19 ki athingba sing lokthokle marks ti upkhigadabani haiba wafam headline da phongle Vigilance and Anti-Corruption team na Thobal Treasury Office ki senior accountant fakre haiba pawsu Tamenglogi Ganphu Mail da phongle State boundary Sayet na balai ribasi athubada loisina bohonagadabani haiba MPCC ki spokesperson Okram Joy gi wafam su pongna phangbiani subay headline paw oiri Nalini Thagachari Washington Aroibada maruiba paw amuk khana Manipur ki jila taruki police station 15 na konba mafamdagi Armed Forces Special Powers Act lokthokle National Highway kuntama panda changchi lamba sapogi total shutdown matam kharagi oina handokre amasung Pradhan Mantri na ngasi ayu pung 12 da pariksha pe charcha thauramda board ki parikha thagadaba mahiroi sing oja sing amadi mahiroi sing gi ahlaman sing ga wari sanagani pauloi jare